Manipuri ki chatkiba India Bloc ki team na New Delhi ki Jantar Mantar da khongjang changsinbagi ayaba piraktabadagi India ki Prime Minister December thagi manungda Manipur Da Laknaba haina Barton Touramle Hairi. Ngasi Manipur Pradesh Congress Committee ki President K. Megachandra Manipur ki political party tarana semba Manipur ki India Bloc ki convener Ketrimayum Santa Yauna atay maru oiba miyoi singna saruk yaduna New Delhi da laiba Jantar Mantar da khongjang changsinbagi ayaba piraktabadagi Manipur ki hauzik oiriba fibam asigi matangda marik chumna yauba memorandum ama pisinduna Prime Minister Narendra Modi na chatliba December tha asi loidringaida Manipur da laktuna irang asi loisinbiyo haina taksin kre hairi tungda India Bloc ki members singna mafam aduda press briefing ama pangthoktuna MPCC ki President K. Megachandra na haikibada Manipur ki irang asi loisinaba miyamna thajaribasi Prime Minister na Manipur Da Laknabadi soidana ngamgani haibasini tha tara mapan helaklaba Manipur ki irang asida Prime Minister na wa amata ngangdana tumina leiribasi Manipur asi India ki saruk ama natrabara aikoi gi micham lising humfurom lanjen aduna relief camp singda leiri irang asida miyoi chani ga yankhai gi mathakta pikliba angang yauna leikidre state ki national highway ahumak thingjinduna chathok chasin tawba yadri irang asi loisinaba central lengakna political party singi mihut sing kauduna wari sanaba hotnade Manipur gi irang asi karigi haujik fawba thausadana leiribeno haina hangki